Hello guys, welcome back to my channel. ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯩꯅ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯕꯗ ꯌꯥꯝꯅ ꯍꯥꯏꯗꯤ ꯊꯃꯣꯏ ꯁꯣꯛꯀꯗꯕ ꯑꯗꯨꯃꯥꯏꯅꯁꯨ ꯑꯣꯏꯔꯦꯀꯣ. ꯑꯗꯣ ꯑꯩ ꯑꯗꯨꯝ ꯍꯣꯠꯅꯕꯕꯨꯗꯤ ꯍꯣꯠꯅꯩ, ꯌꯨꯇ꯭ꯌꯨꯕꯇ ꯑꯗꯨꯝ ꯇꯥꯏꯝ ꯈꯔ ꯁ꯭ꯄꯦꯟ ꯇꯧꯏ. ꯑꯩꯅ ꯚꯤꯗꯤꯑꯣ ꯁꯦꯝꯃꯒ ꯏꯟꯁꯇꯥꯒꯤ ꯌꯥꯝ ꯋꯥꯅ ꯑꯦꯗꯤꯠ ꯇꯧꯖꯔꯒ, ꯍꯩꯕꯕꯨꯗꯤ ꯅꯠꯇꯦ ꯑꯗꯣ ꯌꯥꯝ ꯋꯥꯅ एडिट ꯇꯧꯖꯔꯒ ꯑꯩꯅ ꯊꯥꯡꯒꯠꯂꯤꯀꯣ. ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯍꯥꯏꯗꯤ ꯁꯦꯝꯕ ꯇꯟꯃꯟꯗꯅ ꯑꯇꯣꯞꯄ ꯃꯤꯒꯤ ꯚꯤꯗꯤꯑꯣ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯑꯩꯅ ꯊꯥꯡꯒꯠꯂꯨꯕꯀꯣ. ꯑꯃꯨꯔꯛ ꯑꯅꯤꯔꯛꯃꯨꯛ ꯊꯥꯡꯒꯠꯂꯨꯔꯦ. ꯑꯗꯨꯒ ꯅꯨꯃꯤꯠ ꯈꯔꯅꯤ ꯃꯇꯨꯡꯗ ꯍꯥꯏꯗꯤ ꯀꯣꯄꯤꯔꯥꯏꯠꯇꯤ ꯅꯠꯇꯕ ꯔꯤꯌꯨꯁ ꯀꯟꯇꯦꯟ ꯑꯅ ꯂꯥꯛꯑꯦꯀꯣ. ꯑꯩꯒꯤ ꯆꯦꯅꯦꯜ ꯃꯣꯅꯤꯇꯥꯏꯖ ꯑꯣꯏꯈꯤꯕꯗꯣ $1 ꯑꯃꯃꯨꯛ ꯀꯥꯏꯔꯝꯃꯒ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯀꯛꯈ꯭ꯔꯦꯕ, ꯔꯤꯌꯨꯁ ꯀꯟꯇꯦꯟꯅꯤ ꯍꯥꯏꯅꯀꯣ. ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃꯁꯨ ꯑꯣꯏꯔꯦꯀꯣ. ꯑꯄꯤꯜꯗꯤ ꯇꯧꯔꯔꯣꯏ, ꯍꯥꯏꯗꯤ ꯑꯩꯅ ꯚꯤꯗꯤꯑꯣꯗꯣ ꯀꯛꯊꯠꯈ꯭ꯔꯦ. ꯀꯛꯊꯠꯂꯒ ꯑꯄꯤꯜ ꯇꯧ ꯍꯥꯏꯅ ꯍꯥꯏ ꯃꯣꯏꯅꯀꯣ. ꯑꯗꯣ ꯇꯧꯔꯔꯣꯏꯒꯦ ꯈꯜꯂꯦꯕ. ꯑꯗꯨꯗꯒꯤ ꯊꯥ 2-3ꯃꯨꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯔꯤꯑꯦꯄ꯭ꯂꯥꯏ ꯇꯧ ꯍꯥꯏꯀꯣ. ꯑꯗꯣ ꯚꯤꯗꯤꯑꯣꯗꯣ ꯀꯛꯊꯠꯈ꯭ꯔꯒ ꯔꯤꯑꯦꯄ꯭ꯂꯥꯏ ꯇꯧꯒꯦ ꯍꯥꯏꯅꯗꯤ ꯈꯜꯂꯦ. ꯑꯗꯣ ꯀꯩ ꯍꯥꯏꯅꯤ, ꯑꯩꯁꯨ ꯂꯥꯏꯕꯛꯇ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯊꯣꯛꯎ ꯍꯥꯏꯅ ꯇꯝꯃꯝꯃꯕꯅꯤꯅꯀꯣ. ꯅꯣꯛꯑꯒꯗꯤ ꯂꯩꯕ ꯇꯥꯕꯅꯤ ꯑꯗꯨꯝ. ꯋꯥꯈꯜ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯂꯩꯕꯅꯤ, ꯌꯨꯇ꯭ꯌꯨꯕꯀꯤ ꯚꯤꯗꯤꯑꯣꯁꯦ ꯊꯥꯡꯒꯠꯂꯔꯣꯏ ꯁꯤꯔꯁꯨ ꯈꯜꯂꯨꯔꯕꯅꯤꯀꯣ. ꯑꯗꯨꯅꯤ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯨ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯛꯄꯅꯤ. ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯊꯥꯡꯒꯠꯂꯛꯈꯤꯒꯅꯤ ꯃꯌꯥꯝ ꯁꯣꯏꯗꯅ, ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯏꯁꯥꯒꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯛꯀꯅꯤ. ꯑꯗꯣ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯅꯧꯅ ꯚꯤꯗꯤꯑꯣ ꯀꯥꯞꯄꯤꯔꯤꯕ, ꯅꯧꯅ ꯌꯨꯇ꯭ꯌꯨꯕ ꯍꯥꯡꯕꯤꯔꯤꯕ ꯃꯤꯁꯤꯡꯅ ꯁꯤꯁꯦ ꯔꯤꯌꯨꯁ ꯀꯟꯇꯦꯟꯗꯣ ꯁꯤꯖꯤꯟꯅꯕꯤꯅꯨ, ꯍꯥꯏꯗꯤ ꯑꯣꯏꯍꯟꯒꯅꯨꯕꯀꯣ. ꯑꯇꯣꯞꯄ ꯃꯤꯒꯤ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯊꯥꯡꯒꯠꯄꯤꯔꯨꯔꯅꯨꯕ. ꯑꯐꯥꯎꯕꯒꯤ ꯊꯥꯡꯒꯠꯂꯨꯔꯦꯕ ꯑꯩꯅ ꯈꯔꯀꯣ. ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯛꯈꯤꯒꯅꯤ, ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩ ꯑꯅꯧ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯄꯨꯔꯛꯈꯤꯅꯤ. ꯑꯗꯣ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯂꯦꯞꯄꯤꯒꯅꯨ ꯑꯩꯒꯤ ꯃꯐꯝꯗ. 2K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯍꯟꯕꯤꯔꯣ, ꯑꯩꯒꯤ ꯚ꯭ꯌꯨꯁ ꯌꯧꯍꯟꯕꯤꯔꯣ ꯈꯔ ꯌꯥꯝꯅꯀꯣ. ꯑꯗꯣ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ ꯑꯩꯁꯦ ꯍꯟꯗꯛ $1ꯗꯨꯁꯨ ꯀꯥꯕ ꯂꯦꯞꯈ꯭ꯔꯕꯅꯤꯅꯀꯣ. ꯐꯔꯦ, ꯅꯦꯛꯁ ꯚꯤꯗꯤꯑꯣꯗꯨꯕꯨ ꯎꯅꯔꯁꯤ. ꯌꯨꯇ꯭ꯌꯨꯕꯀꯤ ꯃꯦꯝꯕꯔꯁꯤꯡꯕꯨ ꯑꯩꯅ ꯐꯦꯃꯤꯂꯤꯃꯛꯅꯤ ꯈꯜꯂꯒ ꯑꯩꯅ ꯁꯤꯌꯔ ꯇꯧꯖꯔꯛꯄꯅꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦꯀꯣ. ꯁꯦꯝꯃꯔꯣꯏꯒꯦꯗꯤ ꯈꯜꯂꯝꯃꯕꯅꯤ, ꯆꯦꯅꯦꯜꯁꯤꯃ ꯀꯛꯊꯠꯈ꯭ꯔꯒꯦ ꯈꯜꯂꯝꯃꯕꯅꯦꯕ. ꯑꯗꯣ ꯍꯣꯠꯅꯕꯕꯨꯗꯤ ꯂꯦꯞꯄ ꯌꯥꯗꯦ, ꯑꯗꯨꯝ ꯇꯧꯈꯤꯅꯤ ꯑꯗꯨꯝ ꯑꯩꯁꯨ ꯑꯉꯝꯕꯀꯣ. ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ.